Aeroplane da Nongmei Maru Punaba Hotnarambi Churachandpur dagi Nupi ama Lengpui Airport dagi fare. Pau asi Lengpui Maira Pause dagi laukhatchabane. Churachandpur district ta laiba Nupi amana Nongmei Maru Puduna chanaba Hotnarambi dagi Mizoram gi Lengpui Airport dagi security gi kanguna fagatkhre haire. Fagalaba Nupi adudi ti nemnai no chahi 18 apokpa thungnung thansing namang kawe. Laifam Churachandpur district ke tuibong dagi ni haire. Nupi asina ngarang Mizoram gi konong Aizol dagi Indigo flight amada tongduna Delhi da chanaba Hotnarambi dagi favani haire. Mahaki luggage adu Lengpui Airport security force na check tawbada 7.62 mm gi kapa yariba Nongmei Maru khara yauramba thengnakhe. Masigi matungda Nupi asi am eki makhada mahaki mathakta case ama laukhatkhre haire. Churachandpur da kuki khulai paiba singna kidnap tawkhiba driver ahum kanba ngamkhre ani na thiba khangdana leire. Pawasi Lengpui Maira Pause dagi laukhatchabane. Churachandpur da operate tawduna leiba kuki jo khulai paiba sing oigani haiba thajaba singna sel gi demand da faduna pukhiba Assam gi driver ahum security force ki kangbuna matam sana kanba ngamhore. Atopa thogdok amana haukhiba January 18 numidang waidamda Churachandpur dagi chakpi karong da chatkhiba miyoi ane sakhangdaba khulai paiba miyoi singna kidnap tawkhiba dagi haujik phawba thiba khangdana leiri haire. Hiram asigi matang da Pause asina Churachandpur dagi fangba paugi matungina de mamang tha January 18 gi numidang pung 10 rom taba matamda Churachandpur tamna cement puduna lakpa tata truck singi manungda driver ahumbu kuki jo khulai paiba singna selgi demand ga mari lainana faraga Churachandpur ge songpi village da pusinkhe. Driver ahum ase kidnap tawduna pukre haiba pau phangbadagi security force ki kangbuna thiba humba gi thabak chatharakpada ngarang nungthil pung amaga minute yangkhai rom taba matamda Churachandpur gi tuibong area dagi tekta kaidana phangba ngamkhi haire. Police ki kangbuna kanba ngamkhraba driver sing adu Assam gi Hailakandi gi Dolai dagi Suhel Alam talukdar chahi 13 apokpa Bilaluddin talukdar Manjarul Alom Barwaya chahi 18 apokpa Ahimad Ahmad Barwaya amade Assam gi Karimganj dagi Dalgram village dagi Amiruddin chahi 18 apokpa Ikram Ali kawe makhoi gi imung manung gi miyoi singda tekta kaidana khusinanaba police ki maikei dagi thaurang lakhotkhre haire. Atopa thogdok amadana Churachandpur dagi miyoi ani amasu masak khangdaba khulai paiba singna January 18 gi numidang wairam pung 5 minute 95 taba matamda chakpi karong dagi masak khangdaba khulai paiba singna kidnap tawduna pukhiba dagi haujik phawba thiba khangdana leiri haire. Thiba khangdana leiriba miyoi sing adugi imung manung gi maikei dagi ngarang Churachandpur police station da aiba cherol ama pisilakpadagi police na FIR ama laukhatkhre haire. Police ki pauna hai ngarang ayuk pung 10 minute 55 rom taba matamda Churachandpur gi Bungmul village da leiba Priti Kumar chahi 13 na Churachandpur police station da pisilakhiba report amada mahaki manaw nupa Mr. Chandan Kumar chahi 15 apokpa Harisha amade mahaki driver oina Churachandpur gi tuibong Jion Bank da leiba Kablil Lal alias Lalboy chahi 19 apokpa langmen thangga loinana mamang thagi 19 da chakpi karong da punna chatminakhibane makhoi ani bu numit adugi numidang waidam pung 5 minute 55 taba matamda masak khangdaba khulai paiba singna kidnap tawduna pukhibadagi haujik phawba thiba khangdana leiri haina su aiba cherol adu da palakhi haire. Mitop sanglakpa thingsi hairubagi damak Biren hatlo Biren fatte haidibane BJP lengak laktringai mamangda numidang pung 3 taba matamda miyam mapan thokpa ngamlamde CM Pawasi Lengpui Maira Pause dagi laukhatchabane. Manipur dagi illegal immigrants sing khandokse mitop sanglakpa thingsi hairubagi damak Biren hatlo Biren fatte haidibane politics ta yana bachatpa yaroi yana bachatpa ngasi de ngak yaure. BJP lengak laktringai mamangda numidang pung 3 taba matamda miyam mapan thokpa ngamlamde amade furit khawda sel khara yauraga chatpada mayumda hanjilaktana punsi pikhamnakhiba kaya yaukhe adubu haujikti madugi chanabi adu yamna fare haina Manipur gi Chief Minister N Biren phongdokre wafam ase ngasi Directorate of Environment and Climate Change Government of Manipur na sinduna protecting wetland for our common future haiba thimda Kanchipur da leiba Laisang Hiden da pangthokhiba World Wetland Day 2025 ki thauramga mari lainana wa ngangladuna phongdokhibane. Chief Minister na makhata na phongdokhibada save water save environmental haina chindadi lawi adubu popi thaba u yanthatpa lambi thong thamdana yum sajinba phunjinba di lepte
masi laibak thibane aikoina nature kanba tai haibasi kaudaba phai nature bu aikoina singnarabadi nature na aikoi bu warakpa ngamme maram aduna nature kanba haibasi aikoi khudingmaki thodangni khallaga thabak paikhatsi haikhe CM na makata na phongdokhibada laisang hidden eastern side face wall asigi nakalda lambi pak thoklaga walking chanaba footpath semba cycling gi mafam sembada natana open gym su hapnaba thabak paikhatlaga nei maruaina health care asi tawdaba yadaba maramna lambi gi nakalda asigumba hablakpa nei BJP lengak laktringai mamangda numidang pung taruk taba matamda mapan thokpa ngamlamde amade furi khawda sel khara yawraga chatpada mayumda hanjilaktana punsi pikhamnakiba kaya yawkhe adubu hojikte madugi chanabi adu yamna fare पुलिस का मियाम अनिगी मरक्ता लैनब मरी फगनब कन्न होनरे अइखोइगी लम अइखोइना कंसी हाइखिबगा लोइनना तुंगी असानब मिजेंगा लोइनना मियामगी याइफनब पाइखलकप थबक खरा सोकप यावरकनै मियामना सपोर्ट तौबियो तुंगी नुंगा याइफब ओइमिननब पुन्न होनमिनसी हाइखे थौरम अदुदा फॉरेस्ट एनवायरनमेंट एंड क्लाइमेट चेंज की मिनिस्टर थोंगाम बिसोजित लंगथवाल एसीगी एमएलए कराम श्याम मिनिस्टर एल सुसिंद्रो मिनिस्टर हैखाम दिंगो लमलाई एसीगी केएच इबोमसा अंद्रो एसीगी एमएलए टीएच श्याम कुमार लिलोंग एसीगी एमएलए अब्दुल नासिर न चिंगबना अथोइब मिथुंगलेन सिंह ओइखे ngasiगी थौरम अदुगी मनुंगचन प्रोटेक्टिव वेटलैंड फॉर आवर कॉमन फ्यूचर हाइब हिरमदा तुंगी हौरगलिब महिरोइसिंगदा एनवायरनमेंट कन्नब अमदे नुंगसीब पोखनबगी वाखलोंदा जनवरी अमदगी कुंट्रा फाउबा था अमा चुबना स्टेट की थाकता पांगथोखिबा स्टेट लेवल सिम्पोजियम दा मकोक मथंग ताखरबसिंगदा खुदोल तमदुना इकाई खुमनब उदखे वर्ल्ड वेटलैंड डे 2025 का मरी लेनना ngasi पांगथोखिबा पोस्टर कंपीटिशन दा मकोक मथंग तारबसिंग अमदे वेटलैंड मित्रा सिंगबुसु खुदोल तमदुना इकाई खुमनब उदखिबगा लोइनना मणिपुर की एनवायरनमेंट की मतंग द पीबा रिपोर्ट की वइना वेटलैंड ऑफ मणिपुर वॉल्यूम नंबर 1 ngasi रिलीज तौखे अमरोमदा थौरम अदुगा मरी लेनना फॉरेस्ट मिनिस्टर थोंगाम बिसोरजित न फोंगदोखिबदा एनवायरनमेंट असि अइखोइ मियोइबना सोइना हनबने अइखोइना मुक सेमदोकसे थबक खुदिमक मेरिट एंड डिमेरिट लई हौजिक डिमेरिट सु थेंगनरबनिना मियोइब अइखोइ कैदौबा ताइ हाइबा खनसे मणिपुरदा चौराकना वेटलैंड 409 ममांगदा लेरम्मे अदुबु मियाम पुमनमकी ओइना फंगमिनगदब पोसक्ता अइगी हाइना खाइदोक्तुना थमलकपदगे वेटलैंड कया अमा याउसिलकपा हौरखे हेना मांगसिलखिबा असि कन्ननब इंग्लिश अमगा चमापन मरफुद्रागा तरेतगी हौना यामना ngannna वर्ल्ड वेटलैंड डे पांगथोक्तुना वेटलैंड की कानब खंगमिननब यामना कन्न होनदुना लाखे हौजिकसु मखा चथरे तुंगी मिरोलना नुंगाइना लेहौनब वेटलैंड सिंग कन्ननब अइखोइना करी करंब थबकसिंग लखटकदगी हाइबदो हौरकलिबा नहारोलसिंगदा ताकपीबा मथौ ताइ फॉरेस्ट मांगबदगे वेटलैंड मांगबना सरुक अहुम थोंना मांगी हाइखे अथौबा निंगतम लानमे कैप्टन सिरोमसा अमदे प्राइवेट अथौबा अनिगी मफमदा कोइरेंगना लुचिंगबा UNLF अमदे KYKL ना इकाई खुमनब उलगले पावसी कंगला पाव पावसे दगी लखटचबने कोइरेंगना लुचिंगबा UNLF के सेंट्रल केडर अमवइना पार्टी की थौदांग चावना लौरम्बा MPA सीरियल नंबर 1655/26 कैप्टन चिरोमसा एलियस रोबिंद्रो अमसुंग KYKL की अचंगबा मियामगी यावल लानमे MYL मोइरांगथेम सुनील एलियस अथौबा ममांग थागी कुंट्रागी नुमित युंगबा मतुंग पुंग अमगा मिनिट कुंट्रा रोम ताबदा येंगनबा मयांग लानमी अमसुंग KNAB की अपुनबा खुदपुसिंगा मायोंगनबा लानफम अमदा थवाइना पोंथा पीख्रे हाइना लोना थिंख्रबा कोइरेंगना लुचिंगबा UNLF सेंट्रल कमिटी अमसुंग KYKL गे सेंट्रल कमिटी अनिना पुन्ना खुयेक पीदुना थादोरकपा चेरोल अमना हाइरे चेरोल असिना मखा तारिबदे लाइवक थीबा थौदोक असि हौखिबा जनवरी 23 तगी हौना कामजोंग डिस्ट्रिक्ट अमदि म्यांमारगा लोनबा ngमखै परिंगदा मणिपुर की यावलुपसिंगी अपुनबा तेंगोलगा इंडिया की मयांग लानमी अमसुंग मखोइगी प्रॉक्सी वइना सिजिनबा KNAB की अपुनबा खुदपुगा लेप्तना सोंगनरिबा लान असिगी सरुक अमा वइना इताव कैप्टन सिरोमसाना लुचिंगदुना अपुनबा येलो लुपसिंगी तेंगोल अमना BP 82 अमसुंग BP 83 की मरक्ता एरिया डोमिनेशन चथरिंगैदा थोखिबने कंबाइंड फोर्स असिना म्यांमारोम थंगबदा लैरिबा वोक्सु खुल मया यौसिलकपा मतमदा हाना लुमदुना लेरंबा येंगनबसिंगना लांदारकपदगे मफम अदुदा अकनबा लानफम ओइखे पुंखाई हेना कामनखिबा लानफम अदुदा अपुनबा यावल लानमीसिंगी नाकलदगे रॉकेट अमदे लेथोट बॉम्ब कया कापसिंदुना काउंटर अटैक चथखे लानफम अदुदा येंगनबा निपान हेना सेखे अदुगा अपुनबा यावल लानमीसिंगी नाकलदसु ममल यामलबा यावल लानमी अने कोइरेंगना लुचिंगबा UNLF की इताव कैप्टन चिरोमसा अमसुंग KYKL गे पाथौ अथौबा मखोइ अने मफम अदुदा खुदक्ता लैखेदे
Leibak miyamgi ningtam lalhaugi achauba thaudang lobiramba nungsiraba itaw captain Chiromcha amade pathau private athauba ani nang lanfamda manung matam chadana leikhidaba asina yawalup anigi khakta natana aikhoigi yawal ihausingi mengkhatpa waragadaba awatpa ama lehauraga nei loinana yawaloi anina leikhidaba asida koirengna lusingba UNLF amasung masigi lanmi sanglup MPA amade KYKL amasung masigi lanmi sanglup MYL na awang bathaki yawolgi ikai khumnaba pizare loinana makhoi gi imung manungna thengna horiba awa chaina da su thamoi sokna saruk yazari hai re